ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯨꯏ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯂꯤ꯫ ꯖꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯖꯔꯃꯟ ꯁꯦꯐꯔ ꯑꯅꯤꯈꯛꯀꯤ ꯃꯁꯛ ꯇꯥꯛꯆꯒꯦ꯫ ꯁꯦꯝ ꯑꯦꯟ ꯃꯦꯖꯔ꯫ ꯁꯦꯝ ꯑꯃꯁꯨꯡ ꯃꯦꯖꯔ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ 94 ꯁꯨꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯍꯨꯏ ꯑꯅꯤꯈꯛꯅꯤ꯫ ꯁꯦꯝ ꯑꯁꯤ ꯃꯦꯖꯔꯒ ꯐꯦꯃꯤꯂꯤ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯆꯍꯤ 18 ꯁꯨꯔꯕ ꯃꯌꯥꯝꯕ ꯑꯃꯈꯛꯅꯤ꯫ ꯍꯨꯏ ꯑꯁꯤ ꯐꯣꯔꯃꯔ USA ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯥꯔꯥꯛ ꯑꯣꯕꯥꯃꯥ ꯑꯃꯁꯨꯡ ꯖꯣ ꯕꯥꯏꯗꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯌꯦꯜ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯂꯩꯕꯅꯤ꯫ ꯖꯣ ꯕꯥꯏꯗꯦꯟ ꯑꯁꯤ ꯕꯥꯔꯥꯛ ꯑꯣꯕꯥꯃꯥꯅ USAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯉꯩ ꯃꯥꯁꯨ USAꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕꯅꯤ꯫ 2008ꯀꯤ ꯃꯇꯝꯗ ꯖꯣ ꯕꯥꯏꯗꯦꯟꯅ ꯂꯩꯈꯤꯕ ꯍꯨꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤꯅ ꯆꯦꯝ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯑꯗꯨꯒ ꯃꯦꯖꯔ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯨꯏ ꯌꯥꯝꯅ ꯂꯩꯕꯗꯒꯤ ꯃꯄꯨꯅ ꯐꯖꯅ ꯚꯦꯇꯔꯅꯔꯤ ꯀꯦꯌꯔ ꯂꯧꯕ ꯉꯝꯗꯕꯅ ꯁꯦꯜꯇꯔ ꯇꯧꯔꯒ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯕꯥꯏꯗꯦꯟꯗ ꯑꯃꯨꯛ ꯑꯦꯗꯣꯞ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯖꯣ ꯕꯥꯏꯗꯦꯟꯅ 2021ꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 4ꯅꯤ ꯂꯩꯔꯒ ꯃꯦꯖꯔ ꯑꯁꯤ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯨꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯜꯇꯔ ꯇꯧꯔꯕ ꯍꯨꯏ ꯑꯃꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯩꯕ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯕꯥꯏꯗꯦꯟꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯁꯦꯝ ꯑꯃꯁꯨꯡ ꯃꯦꯖꯔ ꯄꯨꯟꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯃꯦꯖꯔꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯈꯣꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗ ꯆꯤꯛꯂꯛꯄ ꯑꯁꯨꯝꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯁꯦꯝ ꯑꯃꯁꯨꯡ ꯃꯦꯖꯔ ꯑꯁꯤ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇꯒꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯍꯧꯖꯤꯛꯅ ꯁꯦꯝ ꯑꯃꯁꯨꯡ ꯃꯦꯖꯔ ꯑꯁꯤ ꯕꯥꯏꯗꯦꯟꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯔꯤ꯫